ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯥꯏꯁꯦ ꯗꯣꯛꯇꯔꯗꯁꯨ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯕꯖꯥꯔꯗꯁꯨ ꯆꯠꯂꯨꯔꯦꯀꯣ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯅ ꯑꯃꯨꯛ ꯒ꯭ꯌꯥꯁ ꯂꯣꯏꯊꯣꯛꯈ꯭ꯔꯦꯅ ꯃꯩꯗ ꯑꯃꯨꯛ ꯊꯣꯡꯉꯦ ꯑꯗꯨꯗꯒ ꯑꯃꯨꯛ ꯃꯩꯁꯦ ꯑꯃꯨꯛ ꯃꯨꯠꯂꯦ ꯃꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔ ꯃꯥꯜꯂꯦ ꯃꯨꯠꯄꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯩꯁꯦ ꯈꯪꯗꯦꯀꯣ ꯅꯣꯡꯗꯝ ꯅꯥꯏꯗꯦ ꯑꯗꯨꯝ ꯆꯥꯔꯛꯑꯗꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯉꯦ ꯏꯀꯥꯏꯊꯕꯤꯒ ꯄꯥꯟꯒ ꯍꯥꯏꯒꯦ ꯇꯧꯋꯦ ꯊꯥꯡꯖꯤꯡꯒ ꯀꯂꯦꯖꯥꯅꯦ ꯃꯀꯟꯅꯦ ꯇꯧꯔꯒ ꯀꯂꯦꯖꯥ ꯃꯔꯤꯟꯅꯦ ꯇꯧꯔ ꯃꯦꯠꯂꯦ ꯃꯈꯣꯡ ꯑꯅꯤꯁꯨ ꯌꯥꯎꯔꯦ ꯗꯥꯝꯆꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯃꯩ ꯉꯥꯏꯔ ꯂꯩꯔꯦ ꯉꯁꯥꯏ ꯕꯖꯥꯔꯗꯩ ꯆꯧ ꯅꯨꯡꯗꯤ ꯈꯔ ꯂꯩꯕꯤꯔꯛꯄꯒꯤ ꯃꯕꯨꯛ ꯊꯜꯂꯦ ꯃꯥꯗꯣ ꯚꯤꯗꯤꯑꯣ ꯅꯝꯖꯦ ꯍꯥꯏꯕꯅꯤꯅ ꯃꯁꯤ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯅ ꯊꯝꯅꯥꯗꯨꯗ ꯑꯩꯈꯣꯏ ꯆꯣꯞ ꯆꯠꯄꯗ ꯍꯦꯛꯂꯛꯏꯕ ꯃꯥ ꯐꯨꯏꯔ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯕ ꯅꯤꯅꯤꯁꯨ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯇꯨꯝꯗꯔꯦ ꯍꯥꯎ ꯗꯣꯛꯇꯔꯗꯣ ꯏꯃꯥꯟꯅꯕꯤꯒ ꯆꯠꯃꯤꯟꯅꯕ ꯕꯖꯥꯔꯗ ꯑꯃꯨꯛ ꯑꯩꯒꯤ ꯂꯪ ꯂꯩꯕ ꯑꯃꯨꯛ ꯆꯪꯉꯛꯄ ꯋꯥꯕꯅꯦ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤꯁꯨ ꯍꯥꯏ ꯌꯥꯔꯦ ꯏꯆꯟꯅꯨꯄꯤꯁꯨ ꯍꯥꯏ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯀꯥꯏꯊꯕꯤꯅꯦ ꯊꯥꯡꯖꯤꯡꯅꯦ ꯄꯤꯔꯝꯃꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯊꯣꯛꯑꯒꯦꯅ ꯇꯧꯔꯕ ꯃꯩ ꯃꯨꯠꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯦ ꯍꯥꯎꯋꯦ ꯑꯃꯦꯠꯄꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯦꯠꯄꯅꯦ ꯊꯥꯡꯖꯤꯡꯁꯦ ꯑꯃ ꯁꯥꯒꯥꯏꯔꯅꯤ ꯍꯥꯎꯋꯦ ꯊꯕꯤ ꯂꯩꯔꯛꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯈꯪꯗꯕ ꯊꯝꯅꯥꯁꯦ ꯈꯥꯗꯕꯁꯨ ꯌꯥꯎꯋꯦ
ꯀꯩꯅꯣꯅꯦ ꯀꯥꯡ ꯄꯥꯏꯔꯦꯉꯁꯥꯏ ꯆꯥꯛꯆꯥꯗꯕꯤ ꯆꯠꯂꯦ 하나 짜대봐 짜대봐 짜 ꯑꯃ ꯌꯦꯡ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ ꯕꯣꯔꯥ ꯆꯥ ꯊꯛꯄꯗꯣ ꯂꯥꯃꯟꯕꯩ ꯆꯥ ꯌꯥꯗꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯥ ꯀꯩꯗꯧꯔꯒ ꯁꯥꯎꯔꯤꯔ ꯁꯥꯎꯔꯤꯁꯦ ꯑꯃ ꯂꯥꯝꯃꯜꯂꯦ ꯆꯥ ꯌꯥꯗ꯭ꯔꯦ ꯂꯥꯝꯗꯤ ꯂꯥꯝ ꯆꯥꯁꯟ ꯌꯥꯗꯕꯗꯣ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯦ ꯊꯥꯡꯖꯤꯡꯁꯦ ꯀꯃꯥꯏꯅ ꯇꯨꯞꯅꯤ ꯑꯩꯗꯤ ꯋꯥꯏ ꯋꯥꯏ ꯑꯩꯗꯤ ꯊꯥꯡꯖꯤꯡ ꯑꯃꯨꯛ ꯇꯨꯞꯀꯦ ꯑꯩꯗꯤ ꯊꯥꯡꯖꯤꯡꯒ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯥ ꯑꯣꯏꯅ ꯈꯥꯏꯔꯝꯃꯦ ꯊꯨꯝꯌꯥꯛꯄꯤ ꯆꯤꯅꯤ ꯌꯥꯝꯃꯦ ꯃꯣꯔꯣꯛ ꯐꯖꯗꯦ ꯍꯥꯏꯔꯕꯅꯦ ꯌꯥꯎꯔꯛꯑꯕꯅꯦ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯍꯥꯟꯅꯩꯗꯨꯅ ꯐꯖꯩꯅ ꯍꯥꯏꯔꯕꯅꯦ ꯃꯅꯤꯡꯒꯤ ꯂꯥꯏꯠꯁꯦ ꯃꯊꯪꯗꯗꯤ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯑꯣꯏꯅ ꯊꯥꯜꯂꯛꯄꯅ ꯐꯩꯕ ꯃꯅꯤꯡꯗ ꯊꯥꯖꯤꯜꯂꯕꯅꯤꯅ ꯉꯥꯟꯗ꯭ꯔꯦꯕ ꯐꯅꯌꯥꯝ ꯊꯥꯜꯂꯁꯨ ꯂꯥꯝꯃꯟꯕꯩꯔ ꯆꯥ ꯌꯥꯗꯦ ꯄꯨꯡ 11 ꯍꯦꯜꯂꯝꯃꯅꯤꯅ ꯀꯔꯤ ꯂꯩꯔꯛꯏꯁꯤꯅ ꯑꯃꯨꯛ
ꯈꯣꯡꯅꯥꯎ ꯑꯃ ꯇꯥꯎꯔꯦ ꯗꯣꯛꯇꯔꯁꯦ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯗꯒ ꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯨꯡꯆꯪ ꯆꯪꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯌꯥꯝ ꯑꯗꯨꯝ ꯚꯥꯞ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯁꯤꯗ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ खर ले यार चंबा ꯂꯥꯛꯃꯤꯟꯅꯔꯒ ꯍꯣꯏ ꯆꯪꯉꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯊꯝꯕꯤꯔꯝꯕ ꯃꯈꯜ ꯅꯠꯇ꯭ꯔꯦꯕ ꯃꯥꯅ ꯌꯦꯡꯒꯗꯕꯒꯤ ꯇꯥꯏꯞꯇꯀꯣ ꯇꯧꯕ ꯑꯃ ꯌꯥꯎꯋꯦꯕ ꯁꯤꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯎ ꯃꯣꯔꯣꯛ ꯂꯨꯄꯥ 60ꯒꯤ ꯂꯩ ꯐꯅꯌꯥꯝ ꯇꯧꯔꯦ ꯆꯥꯛꯁꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯂꯥꯛꯑꯃꯦꯕ ꯆꯠꯈ꯭ꯔꯦ ꯄꯄꯥꯗ ꯍꯥꯏꯌꯣ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯌꯦꯡꯉꯁꯤ ꯇꯨꯝꯃꯨꯔꯣꯆꯣ ꯍꯧꯖꯤꯛꯀꯤ ꯇꯥꯡꯂꯣ ꯑꯅꯤꯗꯣ ꯍꯧꯖꯤꯛꯀꯤ ꯇꯥꯡꯂꯣ ꯑꯅꯤꯗꯣ ꯌꯦꯡꯉꯨꯔꯣꯆꯣ ꯍꯣꯔꯦꯟ ꯑꯃ ꯂꯥꯛꯑ ꯇꯧꯔꯒꯦ ꯁꯤꯗ ꯅꯦꯠ ꯊꯝꯃꯒ ꯆꯠꯂꯣ ꯍꯣꯏ 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 ꯀꯥꯡ ꯆꯤꯛꯑꯦꯗ ꯒꯨꯗ ꯅꯥꯏꯠ ꯊꯥꯗ ꯌꯥꯔꯔꯣꯏ ꯊꯥꯡꯖꯤꯡꯁꯦ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯅꯪ ꯆꯪꯈ꯭ꯔꯦ ꯇꯨꯝꯃꯣ ꯆꯣ ꯀꯩꯅꯣ ꯃꯣꯏ ꯌꯣꯠꯁꯟꯈ꯭ꯔꯦ ꯃꯩ ꯃꯨꯠꯈꯤꯅꯤꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯅꯝꯃꯦ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯑꯩ ꯁꯤꯗ Đấy, mua kìa. Nữa. Thôi. Ano ma'am, video sasada loisalage. ꯊꯥꯛꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯅꯪꯅ ꯈꯤꯇꯪ ꯈꯛꯅꯦꯕ ꯍꯥꯞꯄꯝꯃꯤꯗꯨꯅ ꯌꯥꯔꯅꯤꯅ ꯍꯥꯏꯔꯒ ꯍꯣꯏ ꯃꯥꯁꯨ ꯂꯥꯛꯑꯦꯅ ꯌꯦꯟ ꯊꯣꯡꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯣꯅ ꯅꯝꯃꯦ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯟꯈ꯭ꯔꯦ ꯊꯤꯜꯂꯨꯔꯦ ꯁꯤ ꯅꯪ ꯂꯩꯕꯁꯦ ꯑꯗꯨꯝ ꯄꯥꯜꯂꯦꯕ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ